Taranipan Suba Lok Sabha Mikhal Gamari Lena ngasi Imphal District ki tongan mafam da pangthokliba repulsing asi yamna ingna chingna thokaning da bathudo amata thoktana bot thadanari haina Imphal District ki DC Kumanthim Daina na fongdorakle Moirang Campus Azeb Upper Primary School da hangba polling station number 3 by 11 na pangthokliba repol gi fibam ging sinba lakpa da waf masi fongdokla duna mahak na hai ngasi pangthokliba repol asi security ki section thorang sing yamna matik chana paikale hauzik faw da district asi ki voter singna both hadabagi chang yamna wangi ngasi report pangthokliba mafam sing asida ahenba security forcing thamduna election commission of india ki guidelines ki matung in lokhat from thokpa section thoran khudimak mapum fana lokhat li haina mahakna makhata ki Imphal East District oina 7 polling stations tangasi Election Commission of India gi direction gi makhada amuka fresh poll pangthok chari duga sida hoje phawbada voting percentage yam phazana laibiri around I mean yam phazana dum thadari duga khoi security arrangements su yam phazana matik chana tawraga voters sing se kariguma makhan amatagi khoi gi chingna ba mata leitana vote thada binabagi thorang shloina tawraga peacefully thada ba hojali mamangi 19th April da tawkiba khoi gi phase 1 gi khoi polling process asida khoi Imphal is kitang haizer but the 441 polling stations ni ba khoi na poll khoi gi no arrange toris polling stations aduna khoi distribution fair distribution ama tawgata ba duga on the basis of khoi gi polling station criteria mayam lai adi matungina adum matik chaba security di adum thamjabani dubu khoi gi sidasu EVM gumba destroy togi ba habis da adugi oraga tawbani na security na matuk chana thammi adubu guidelines ki matung inanum thambani adu handak na mo repol oibani na security hen beef taw up taw kitang Yangsun Khongchada da sarugya khiwa Imphal District ki SPKM nega chandruna hai thasi ki taram apanda pangthok ki bahan batang ki mikhala da Imphal District ki oina polling station Chambi ga kuntrani thoi amasung special polling station mapan puna polling station Chambi ga nifu ma thoi da mikhal pangthok ki bani polling station Chambi nifu ma thoi da pangthok ki ba mikhala da thok ki ba pam da thodok sing adoi ayambana voter singi marakta ningai sangda narakpadagi EVM thugaiba thodok ngaktani ngasi pangthok liba repol asida di polling station taret khaktara pangthok pana maram oiraga ahenba security thamlei polling station sing asida mio yankhai rom na sawa CAPF ki platoon ani Manipur police ki nupi personal sing amasong am personal kun yauba personal yankhai thamlei Masigi mathakta periphery area singda striking force sing thambaga loinana striking reserve mobile team kaya paktakna thadoktuna akanba section thorang local haina so makna makhata na fongduki hanasu mamangi do 19 gi su arm se thamme khudam oina arm se mafam da manga adu kitang manga se insufficient oiga law and order kaino ta yaure adubu ai adum haijege sigi mamangi da disturbance to give su hector overpower to dana yam kana nataba koigi maruina voter singi atigi ama marak sida kana saina kotigi ayam ba yeng biyo mamangi da su koigi kaino sing to bose koigi EVM thukai ba pot pase adum kaino na to bune ba koigi mi machine moi machine sauna rakanda aduna khudum moina koi adum polling station am da case lo bose aseng baiti kaino da adum lowe ba koigi moi machine gi marakta complaint tawnaga aduna public ki machine ga tawna ba sigi sina lambi da satlaga intimidation tawramba nongmai kapai ama thokiba aduga gari da chengiba aduna am haiduna ngasi gi saina vehicle yaurga am gi portion do yaudaba static ta manga ga adugumbagi wani otherwise security di mamangi su scale do tawbani hojik so DC na so IB gibdo 400 ka 41 polling station 432 plus 9 special aduna adugi silak padugi wane ba ngasi na taret khaktang ga ngairaga only 6 location ni ngasi gi di koigi platoon ani se mi yankhai muki changda CAPF leire koigi site te su mi yankhai ama leire nupi ga tharaga anam su yauraga am 20 am ga adu mathakta periphery kai se koina additional striking force kumba mayam ama thamba adu ngasi di adu da natana koina koigi striking reserve to mobile team se gari mari manga paraga mafam khudingi in depth mayam se koi thok daina dominate to aduna praja singda ki khang leitana fazana kaino tawtu thada biyo hojik su ubiri sine proper arrangement laibani aduma haijaning